Sanjay Ravina ki mihat pumakha tana CVI na thigathan biyo haina chungkham taratombi na thakiba petition court na dismiss tawkhre. Trial ki tangka gasita head constable heroes in a PB statement court na loba yabagi fibam da laitre haina session judge na right takre. SI Birjit ki loina bi RK Joli ga lai khidraba nawpak ka mari lainai haina media na phongdok kiba report adu yumpham yaudabani haina Joli na sengdokre. Amasung English ngani ga subna tarukta Delhi gi Jantar Mantar da chara henbagi khongjang changsin khibi irom chanu Sarmilabu Delhi court na mara laite haiduna thadokre. Mayam Bukram Zari adom yengbiribasi Impact News ni Prime Time Manipuri News Bulletin dai khaidam jantazina huje pungjasi fawgi marba pausing mayam da pizari. Head Constable Thongnawjam Herojit amadi chungkham taratombi na Imphal West ki District and Session Court ta thakiba petition sing ngasi court na dismiss tawkre. English aniga subna mapan ki July kulgahumdoi da Kwairambal da thokiba nomai kapagi thodok adu fact encounter ni haina Head Constable Herojit Masan extrajudicial confession pi khraba matung sanjit ki apokpi taratombi na thodok adu ki matang da CVI bu makhatana thizin hanbiu haina haukiba March manga da Imphal West ki District and Session Court ta petition ama file tawkibani. Petition asigi matang da haukiba March kungama thoyam di kungama panda hearing tawduna petitioner ki council amadi CBI ki council na awai akum tawduna yetnaki loina na nakal anigi warol taraba matung da session judge Maibam Manoj Kumar na ngasi fawba judgment reserve tawduna thamkibani ngasi thokiba judgment gi matung in organization natraga agency amada trial haukraba case amabu makhata na investigation tawhannaba order piba si magistrate natraga trial court ki jurisdiction gi wangmadani investigation tawba haibasi charge se thangatringai da tawgadabani haiba wafam sing asina yumpham oiraga taratombi na thakiba petition adu dismiss tawkibani. Nakalamrom da haukiva February tang kungamari da heroes in a government ki maikai da ki advocate ama pibiduna mahak na tauruba aranba sing adu puthok chaba yanaba sinbiyo haina Imphal West ki District and Session Court ta thakiba petition adu su ngasi court na dismiss tawkre. Ningsingba yabadi heroes in a mahak ki statement record tawhan binaba February tang kunni mari da thakiba petition adu ki hearing su haukiba March kungama thoi amadi kungama panda chathaduna session judge Maibam Manoj Kumar na ngasi fawba judgment reserve tawduna thamkibani. Panba yabadi Englishing aniga subna mapan ki July kulgahumdoi da Kwairambal da thokiba nomai kapagi thodokta laikhidraba chungkham sanjit ki apokpi taratombi na thakiba writ petition aduga mari leinana case asigi matang da CBI da thizil hannaba High Court na khangankibani. Loinana hauzik mak case asigi trial ki saruk ama oina prosecution witness ki evidence lobagi stage da lady amasung section 225 tagi 235 fawgi matung in prosecution witness ki evidencing lawba loiraba matung da accused examination tawgadabani hairi loinana prosecution witness ki examination stage loiraba fawba accused na wahaina natraga aiba cherol oina wafam amata thamba yade haiba hiramasida yumpham oiraga session judge Maibam Manoj Kumar na heroes in thakiba petition adusu dismiss tawkibani. Kwakaital Moirang Purel gi Laishram Naupak Mihat ki matang da Naupak pu Hatpada Chenariba Sub Inspector Laishram Birjit ki Loina bi RK Dolina Laikhidraba Naupaka Mahaka Mari Lainai Haina Media na Sirak Liba Maral asi Yumpham Yaudabani Haina Fongdokre RK Doliga Lake Kidraba Naupaka Mari Lainai Haiba Wahogdagi SI Birjit na Mahaki Manau Nupa Thokpa Naupakpu Nongmaina Kaptuna Hatkibani Haina media report tawkraba kharana media report kharana fongdokibani adubu RK Dolly gi matung inadi mahaki mapuraiba Birjit asi Silong da police ki training ama yawba chatluraba tungdagi lamchat sajat amadi mawong matawta ahongba kaya uba fangki hauka February gi tang tarukta yumda khana chainaba ama taw thokraba tungdagi mahaki mapuraiba Birjit asi psychiatrist doctor amadasu lying duna lakibani haina RK Dolly na paumi sing da fongdoki
Manang pathoppaga aiga mari leine habdo araba ngatani manang paduga aiga kari mari relation amatta leinade si banga du sumara leite ai sumara leite koi kari imta mara leiba minati adubu ai nupasi police training chatubadagi halakpadagi mo mai tawre nature ma change tawre lamcha sajat ma tawdaba han tawdaba mayam ma tawre mana adugi maram oiduna ai inembo ikubo khoin tanaraga doctor lerin tanaki doctor hidak thaki ma se under treatment ni leriba aduga ngarang thodo thoidusu under treatment ni tawba aduna mayamna di ai se chengre habado ai chendi ai leiri sida Nakalamuromda Laikidraba Laishram Naupaki Mache Ahal Laishram Chandrajini na Manau Nupa Hatliba Birgitta Matik Chaba Chairak Fanghanbiu Haina Apil Taurakli. Mamangdasu SI Birgit na Mahaki Maupada Kayarak Hatkani Haina Kihanba Laikre Hairi. Hokiba March Mangagi Numidang Pung Tragamatoi Makai Rom Tabadasu Birgit na Naupapu Hatki Haina Tauki Hairi. Wafam Singasigi Matang Birgit ki Imungna Tumin Lation Bada Chandrajini na Nungaitaba Fangdoki. Laikidraba Naupak Masagi Chahi Kungataruk Kaktani Mahak Thangal Bazar da Labor Lubricant Soft Amada DTP Operator Oina Tabak Taubani. Hai. Silong the PM Koi, Nanzan the Bohanabada, Inaupaga, Piziga Maran, Siraga Moina, Mana Maran, Siraga Magi Maran, Sanda Bohanabaniba, Manga Openatitas in the Manga Openati, Manga Ragadi, Matanga Ragadi, any Mami or Kaltobaniba, Harkaniba, Magiantai, Magiantai, I know a heading day, taking to the money Ahambada. Mazi Harkin live at Mam Dorabani, Aduna Madi, Matang, Hard Pakistan, Sumiam Wangi, Matang Halakini, Aduna Kodi, Hujik Labakire, Hingono Mams Labakire, Hire, Aduna Hujik, and Pamzeribizi, my mi Haliba Mize, Dandi Piba, Sibagis at Pipa. Manau Nupa Nongmai Kaptuna Hatki Haiba Thaudokta Chenaba Kokachel Moirang Purel Dagi Laishram Birgit Court Putokre. Numit Marini ki police remand lautakre Birgit Nangarang Mahaki Makura na Pokpa Manau Nupa Naupakpu Nongmai na Kaptuna Hatki Haibagi Maralda Ngasi Lamfelda Labor Chief Judicial Magistrate First Class ki Mamangda Putokibani Chief Judicial Magistrate First Class case si Makata na Tizenaba Birgit pu police remand da Numit Marini Tamnabu order Pikibani Hairi Birgit pu Chief Judicial Magistrate First Class ki Mamangda Putorapada Miyam na Irang Hauki Hairi Englishing aniga sumna tarukta Delhi ki Jantar Mantar da Apspa ki Mayokta Charai Henbagi Kongjang Changsen kibi Irom Chanu Sarmilabu Masamatanta season abu hotna ki Haibagi Maralda Chatara kiba Kiestagi ngasi Delhi ki Patiala House Court na Maral Laiti Haiduna Tadokre. Haukiba March ki Tangkun Ganipan Ning Taukaba namita Delhi ki Damak Sarmila Imphal Tadokibani. Englishing aniga sumna taraga mathoy dasu Sarmila na Mahak Masamatanta season abu hotna kiba Laiti Haiduna Mahaki Mathakta Sirak Liba Maral Adu Yajo Haiba Yakidabani. Adubu prosecutor nadi Mahak Masamatanta season abu hotnai haiduna claim taukibani. Jab manaba Maralda Mahakpu Hanjin Fazinduna trial Chatabagi Damaktasu Pendaba Fongdorakpa Laikrabani. MPCC ki Nauna President Oina Kallaba TH Haukip Yauna Chief Minister Okram Ibobi amadi Deputy Chief Minister Gai Khangam Hayeng Congress ki High Command unanaba New Delhi ki damak Imphal thadok lagani haina pau gi likhun amana hairi Congress ki High Command ga unaraba matungda nauna MPCC ki President Khallagadaba TH Haukippu official oina lauthokpaga loinana Imphal ki Congress babanda okani hairi Chingi lamsing asi Manipur gi nerve line ni Ching lambida ban blockade tawbana mipum koding makki amangba oi haibasi Ching da leiriba loop sangstan chingna khangba matam oire haina outer Manipur gi MP Thangso Baitena phongthokre Chefu Yaulen Village Authority na Sindon Ukrul District ki manung chana leiba Chefu Village ta pangthokiba public ground Hangdokpaga Mari Lainana Wafam asi MP Thangso Baitena phongthokibani MPC na makataradun hai Mahiroi Loop oirabasu Lanai Sangstan oirabasu Mioi ama oina Pendaba Punamakti Laigani Pendaba Nungaitaba Pumba Mari Lainaba Minister Amadi State Government Memorandum Pisinduna Santi Oiba Lambi Tibana Lamdamasi Chakotpa Amadi Nungayaifabu Oigani Haina MP Sina Makataki Chingi Lamsing the Koksilakliba asi Lamdamasi oina yamna chaw environment issue oirakliba sida ching the ladiba furuk khuding makna ching the haudiba pambi sing kanba sina lakadurba chahiya sigi pandam oisi haina MP Thangso Baiti na tiliba miyam da appeal tauki kya samana rupa samari pivasi lisang ma chache rokana
कनासु ग्रम्बल तो वाई एकोई पैसा पाइब्रा एकोई पैसा पाइदे चिंग लेबा एकोई ओखलुदा ओइसनु सेनापतिदा ओइसनु नत्रगा सुसानपुर ओइसनु चांदेर ओइसनु तमेंगलों लोइनमा एकोई चिंग लेबा लमसिंगसी मणिपुर की दमकतदी नाप लाइन ने मासिदा एकोई न लंबीसी तयना ओपन तौरगा स्टूडेंट संस्थान मखेना मासी तौबदा पब्लिक ता मांगमली अदुना मासी तौदबना फै आइना अदुंबा स्टेप लोखलोदी मणिपुर अवाक पकड़ो नाकलम रोमदंग असि नौना संगारिबा प्लेग्राउंड असिना चेफू विलेज दा लेरिबा मियाम मरु ओइना नहा सिंगना निशा थादोक्तुना अफबा मसा मौ फबा मियोय अममम ओइबा ngamlagani haina चेफू विलेज की चीफ जाम खोलेट खोंगसाइना थमलकली ngasi प्लेग्राउंड हांगदोकपा थौरंगा मरि लेना फ्रेंडली फुटबॉल मैच अमसु सानकी मरुइना प्लेग्राउंड से खुन की दमक चौखत थौरांगदा यामना तंगाई फदना चंगबा खुन की मचाक अमनी हैना खुन मयामना खल्लगा सेमगतपनी मसिदा स्पोर्ट्स लमदमदा चौखलगबा नहासिंग अतोपगी लंबेंदा तबिगी सरुप स्पोर्ट्स ता नत्रगा सानबा खुनबदा संसार की वोर की चौखटपसी कम्पीट तौननबा है अदुगी पांदमदा एखोई थमजबनी मपांगल कन्बा जुडिशियरी सिस्टम याउदना डेमोक्रेसी मपुंग फाना लेबा ngamloi haina hanagi चीफ जस्टिस ऑफ इंडिया जस्टिस जीबी पटनायक नंगसी पांगथोकिबा मणिपुर हाई कोर्ट की अहुम सुबा फाउंडेशन डे की थोरमदा फोंथोकरे थोरम की सरुक अमा ओइना जस्टिस जीबी पटनायक ना मणिपुर हाई कोर्ट की एनुअल न्यूज लेटर अमसु फोंकी लोइनना उकिल अमसुंग जज अमा ओइना महाकना थेंगनरखिबा कयासु फोंदोखि जुडिशियल सर्विसेस ता थबक लौबदा पुकचेल सेंगबा अमदी नियम चुंबा मथौ ताई हाइना जीबी पटनायक ना फोंदोखि जुडिशियल सिस्टम बु निंगथीना मथौ तौहनबगिदमक बार की मेंबर्स सिंगना मणिपुर हाई कोर्ट का पाउ निंगथीना फाउनबा मथौ ताई लोइनना उकिल सिंगना लेबागसी की कोनुंग दिल्ली दा चतुना प्रैक्टिस तौबा मथौ ताई अमदी सुप्रीम कोर्ट ता मफम अमा कन्नबा होनफम सु थोई हाइना महाकना मखताकी I wish that young lawyers from this place should some of them change their venue of practice to Delhi and establish themselves there in the Supreme Court to be reckoned for any appointments there or higher. Please always cooperate. The Chief Justice is your brother, nothing else. Any difficulty, come to him. Sort out the differences or sort out the difficulty, but don't indulge into strikes on a minor matter by which the litigant public suffers, not the Chief Justice or not any judge of the matter. State asida inner line permit system chana halu haiba ihogda laikhidraba sapam Robin Hood Messi ki matangda retired justice Mutum Binoy Kumar Inquiry Commission dangasi oral argument chathakre hariba Inquiry Commission asi Robin Hood Messi ki matang da haukiba Englishing aniga taraga mangagi August tang amada semkibani Commission ki maikai da Senior Advocate Khaidem Mani victim ki maikai da Senior Advocate Lakhi Kanta amadi police ki maikai da El Gunindrona ngasi Babuprada Labor State Guest House ki conference hall da pangthokiba thoram aduda sarugyaki Panbayai misi sigi matang da police ki witness taraga nithoi commission gi manga amadi victim gi taraga humdoi gi statement sing pi ki balai khrabani loinana thas gi hauki batang taraga mari da final written argument chathak khrabani amadi ngasi pangthokiba oral argument loishinba ngamdabadagi hayeng makha chathagani thoramadu da saruk yakiba sapam Robin Hood Foundation gi chairman CH Hemchana phongdorpada Robin Hood misi gi matang da semkiba inquiry commission asina athuba matamda achumba puthoklagani haina thazaba thamlakli misi sigi matang da ngasi forward government ki maikai FIR lodge tauba laitri haina mahakna piendabasu phongdorki ningsing bayai sapam Robin Hood haukiba chahi Englishing ani taraga manga July 9 da ILPS habit inner line permit system gi ihogda police na nongmai kapada laikidabani Police taruk suspend tawrena moina hakiba lai adu police taruk suspend tawribagi mathak sida inquiry ma tawlite case ma panba laite karim tawlite aduga sigraba angang si cognizance offense oibitarabodi under section 154 CRPC ki matungina madugi action taken report pikhalu haibama high court na order ta adana le adu bhobujisu lokhatpa leite aduna judicial inquiry sina kayamna recommend tawge sarkar sida sarkar na kari pakhalake do koina adu yengan leiba tare aduna inquiry sida gi koina kari kum khari expect tawri aseng badu thorakani hena koina sa tawi hena
All Manipur Police Constable Male English in Taraga Humdoi Batch na Lagliba April Amada Manipur Pumbada Ban Kaukrelo in April Maridagi National Highway Sing the Matam Kaktaba Economic Blockade. Hauragani Haina Mari Lainaba Singi Pukning Chungsilali. Nasi Major Kulda Labor Manipur Press Club ta Palmi Singa Unabama the All Manipur Police Constable Male English in Taraga Humdoi Batch ki President Johnson Konthok Jamna Haikibada English in Aniga Taraga Humdoi Batch ki Constable Sing Lobagi Imphal West Amadi Thobal District ki Vaiba Boishi House Fawa Pangthoktan Lakpa Sigi Matanga Haukiba March Kungamathoida CM Amadi Deputy CM ga Unaduna March ki Tang Kunganipan Fawgi Manungda Vaiba Boishi Pangthoknaba Memorandum Amapishin ki Adubu March Kunganipan Hela Fawda Karigumba Tabak Amata Paikalaktaba Sida Ngasi Deputy Chief Minister Unaba Chatpada Unahalaktaba ni Haidi Panba Yabadi English in Tarago Humdoida Manipur Police ki Constable Lishing Ani Launaba Aiba Changyang Pangthokibani Loinana Aiba Changyang result adu Haukiba Chahi English in Ani Taraga Mangagi September the Lauthoki Amasung Tongan Tonganba District Singi Vaiba Boishi Pangthokaba Matung Imphal West Amadi Thawal District ki candidate Singi Vaiba Boishi House Fawba Pangthoktana Lakibani Thawal amadi Imphal West ki lemoriba Vaiba Boishi che date 28 faki manung da fix tawbiwon adu makoina response amda piraktabna maram moidna ngasi je akoi deputy CM unaba changubone adu makoina unabagi tanja do piraktre khoisaunaraba candidate singsna warep ama lawre madudi April amada all Manipur ban naina Laribat April walsida 1 jida akoi banji hawrani aduga masida matungda muk that April 4 sida economic blockade when tawrani haibagi wafam se akoi Sinapti district ki representative oina hajabri anuba police lawdoba haibagi wafam se moina pass tawkre bill pass tawkre adu lawbiya roi akoi gi 2013 base ki recruitment gi che baiba amasung loina loidri pause adu lawbiya roi haibagi wafam se thamjabani Bisnupur District ki Manung Chanalaiba Utlau Mayai Lekai Dangarang Numidang Bom Ama Pokai Kre Bom Adu BJP Manipur Pradesh ki President Tia Chawbagi Leirak Changpham da Leiba United Social Development Association ki building manak ta Pokai ki Mani Thokdok Thokpham da ki Fangba Pauda Ngarang Numidang Mafam Aduda Leikai ki Angang Sing na Thabal Chongba Loirakpa Pung Taraga Mathoi Makai Tarakpa Matamda Pokai ki Mani Hairi Thokdok Ududa Soka Pandi Yahogdre Hauzik Fawbagi Oinadi Kanana Kari Marangi Damag Bom Adu Pokai Halambano Haiba Khangbagamdri Transport Department ng asi Kanglapat Lambigi Treasure Department mamangda special drive ama chathabada niyomlana gari thoba amadi gari gi chechang sudaba sing fagatuna fine tihan kre chahi sudriba angang sing license yaudana gari thoba IND number thadaba amadi traffic ki niyom thugaiduna gari thoba sing fagatuna lupa chamanga gi fine tihan ki gasi chathakiba drive aduda niyomlana gari Kamzinba auto rickshaw Nemfu Romsu Fagatuna MSRTC complex the Thamki. Status the traffic in Niom Ngakna Chatnaba traffic police ki mating pangbo oina transport department na makhatana drive chathaki gani hairi. IND number plate thadaba irregularity oiba adagi asagi high overloading oiba unlawful oiba vehicle ga mari leina bada yadaba singdu ani suba continuous drive amona akoina ngasi chathajaba drive ni gari mi hum dongba angang sina high speed thauba adagi haiba traffic rules the violate tauba haiba poching si akoina sigi dongta special drive amona traffic ki mating pangbo ina akoina changhanjabani masi continuation tawni public na masi cooperation bibiu Imphal West ki additional SPTS Bikram Jitna Luchingba commando ge team amana Kangla Pat ki maningda leiba PWD complex ta thiba humba gi thabak chathakre thiba humba gi thaba adu PWD Department of Financial Years loichalakpagi thabak thoram pangthokpada sakhangdaba miyoi sing ayat apal pi danaba haiduna chathakibani hairi thiba humba adu da PWD Department amasung complex adu da leiriba atopa office ta thabak tawdaba miyoi sing khandoktuna thamkiba miyoi sing adu saktak che yaubra Kari thabak ki damak lakpano haina commando personnel sing na check tauki. Masagi saktak che puthokpa ngamdaba miyoi kun makhatana verification taunab ki damak laukat ki amadi verification tauraba tungda thadorakre hairi. Chathakiba thiba humba adu da city police station ki officer sing amasung personnel sing na saruk yaki. PWD complex manung da makhatana check taubada foreign liquor bottle taraga mari ga loinan local gi U liter kun gasu phagat pangam kre hairi. U sing adu complex manung da phamba dukan sing da gi phagat khibani pulapna liter humpu gi oigadaba U sing adu complex manung da haidok tuna manghan ki additional SPT Bikram Jitna U yolamba dukan sing adu da makhatana yondana ba warning piramki
Enforcement of human rights is a hindrance to counter-insurgency operation. Haiba topic ta debate tawbagi competition pangtokre. Debating competition adu Manipur Police Training College Pangaina National Human Rights Commission New Delhi gi makada sinduna ahanba Manipur Rifles ki banquet hall da pangtoki. Competition hongdokpagi thauramadu Manipur Police ki DGP LM Khaute dagi hauraga makha taba officer sing amasung ahanba Manipur Rifles ki makok thongbo officer kayasu saruk yaki. Pangtokiba debating competition topic adubu saugatpa competitor taraga mariam sung topic adugi mayokta leiba competitor taraga humdoi punna competitor kunga taretna enforcement of human rights is a hindrance to counter insurgency operation hariba topic aduda yetnaki debate competition aduda SPCID SB Inspector T Bimol Chan Singh na ahanba position Mari Suba IRB gi Assistant Commandant Syed Abdul Shamat na ani suba position aduga SPT gi Sub Inspector Timothy na ahum suba position taki Makok mathang takraba singda manamathum yantoktuna pukning thawatki. Enforcement of human rights is hindrance to counter-insurgency operation haibache Manipur ki context yam chanaba operation tobujira koigi human rights ki henjandi mi obigi hak to hali hati haiba chingbu chingji koigi police personnel ching how you as on that 37,000 personnel chingida when they discharge their duties do you don't तौगदम कईनो तौजम कईनो खिन छिंचिदाई तौनबा अखोगी हाइबा नेशनल ह्यूमन राइट कमीशन की इंस्ट्रक्शन मखादा कोई मणिपुर पुलिस ट्रेनिंग कॉलेज पंगईना तौगा कोई तुम छिंजबनी Imphal Municipal Corporation akonba Imphal City ki mataida leiba kaithel singda cleanliness drive chathakre drive asi Swachh Bharat Mission gi makhada Imphal Municipal Corporation asinduna pangthokpani Imphal Municipal Council gi mihut singna Koina Chatuna Lamlong Temporary Market Pisumtong Bazaar Lamphel Supermarket Se Tribal Market New Lambulan Kwakaitel Bazaar Purai Romba Market Palace Compound Tera Bazaar Kongba Bazaar Amadi Nauremthong Bazaar gi Fibam Singh Yangsin ki Loinana Amon Akai Hapnanaba Dustbin Singh Kaitel gi board members Singh da Kusinaki Taramadu da Saru Yakiba Imphal Municipal Corporation gi Executive Officer Ngangom Utamna Impact News da Fongdorapada Kaitel Singh Asibu Lunana Thamnaba gi Pandam da Drive Asi Chathabani Makata Mahakna makha taraduna hai lu nanba thamba kaitel lu nana thamba kaitel ahum khangatuna sel gi mana yanthokani haidi ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯁꯤꯡꯁꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯕꯤꯔꯣ ꯍꯥꯏꯗꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯦ ꯃꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥ ꯃꯆꯥ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯗꯅ ꯀꯩꯊꯦꯜ 10 ꯂꯩꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯒꯠꯂꯒ ꯃꯣꯏꯗ ꯀꯝꯄꯤꯇꯤꯁꯟꯁꯤ ꯇꯧꯍꯟꯕꯅꯤ ꯃꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯥꯔꯀꯦꯠ ꯂꯨ ꯅꯥꯟꯅ ꯊꯝꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯆꯪꯏ ꯑꯗꯨꯅ ꯃꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯗꯁꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯏꯃꯥ ꯏꯕꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯒ ꯂꯨꯅ ꯅꯥꯟꯅ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ Laklibur April Maridagi Pangthokadariba Assam General Election da BJP gi mirep oigadariba Larik Yengbam Thoibagi Dabak Manipur BJP Pradesh ki mihut sing akanba campaign chathakare Assam gi Assembly segment chamaga khumpuga taruk laibagi manungda Lakhipur dagi Manipuri macha amakhakna mirep oina chongthorokli Mahaki damak Manipur BJP Pradesh dagi MLATS Bishwarjit RK Sivachandra amadi Robin Blackina akanba campaign chathari haidi Matang sa the break kamalog sige Manipuram di malingi tongan ba ipaw singgalo na naikoy break di gam tun hanjarake Impact News pumiyeng taatun lebiyo. Manipur gi ahanba beautification center mapam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingba su lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingzagan ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Bulletin asigi makata paw singgalo na break imatong na mayamam kana taram nokchari Cookie Student Organization ki bihut sing na Ukhrul District ki manung chanalaiba Chefu Yaulen Village ki award passing yangsin Kre Organization asina khulasida matam kaya gi mamangdagi yangsin bidana leirakliba Chefu Yaulen Government Aided Lower Primary School gi fibam ubada nungai thapa phongdokre School asi State Government ki mari lainaba authority na yangsin bidana matam ga chunaba mongda upgrade tawbiyu haina KSO Headquarters ki General Secretary Siboy Haukip na thamlakli Panba yaba amana Ukhrul District Jet EO gi meeting makada lairiba Chefu Yaulen Government Aided Lower Primary School asi hauze khulasi gi angang khongphuro rom oza ani na mahi pasing tambiri ngasi si Chefu Yaulen ki khunsida ekhoi ke so gi visit si lakpani along with that ground inauguration gi
adu matamda masi school si inspection to kandadi masi gi khunga khun is almost around 60 to 70 household ni adu hujik phau si added LP school oina leiri bisi ekhoi di yam pende as a student organization cookie students organization adugi masigi school si at least primary school to upgrade to bio high basic KSO jene headquarter digi appeal ne Wangkhaida leiba Higher Secondary School gi ngarang dagi haukiba CBSE ki class 10 gi exam da school asida mahai tamba mahiroi chanipan rom admit card fanglamdre haina Kanglei Park Student Association na phangdorokle ngasi Sega Road thauda babok laikai da leiba KSE gi office ta paumi singo unaba mada lub asigi HRD secretary angok ton khumana haikibada puna mahiroi chanipan rom leiba school asida mahiroi chamba humpu rom khaktama exam tharam ki loinana nongmada subject ama khak tawgadabada adu subject ani exam thalam ki haiki exam ki timetable su school ki gate ta thetpaga school manung da thetpaga manadaba maramna mahiroi singda khudong chadaba kaya mayong na hali haiki mangna makataraduna hai exam thadraba su pass tawhangani haiduna school asina mahiroi ki mama mapa singdagi achoba senfam sing lawbagi wafam sing tholokpa asida mari leinaba singna yengsen biu haiki karigumba school asina makatana mahiroi khunaida sokadaba thabak tawraklabadi KSN school adu thingjen kani hai छात्र चनीपान मुकी मयाजे मखोइना कारबार तौरगा थंबन मरम वरकांदा छात्र सिंह पुसी जे मांगा कदोरे बाजुसी अथुब मतमदा हायर सेकेंडरी ना सगी लालिबसे करम लान खिबनो करम सोरिबनो करिगि पिथोक्त्रिबनो एमिका सिंह रोल नंबर सिंह लेबांग मयां खंगना सेंगदो कदमी गवर्नमेंट सिनसु हाइरिबे स्कूल सिदा मतो करमना छात्र सिंहदा एमिका पीद्रिबनो रोल नंबर फंगद्रिबनो हाबसे इंक्वायरी म तौरगा इशू जे साउथोक्त्रिङै ममांगदा Augri Festival hayengdagi National Institute of Technology NIT Manipur na sinduna pangtholagani Augri haina mingthonba cultural amadi technical festival asi Langol da leiba institute asi da thasigi ahum phawba pangthoktuna sport quiz entertainment amadi painting na chingba pangthokani haina cherol amada khanglali Handak pangthokiba yausang kumhai manungda Mantri Pukri da leiba Route 39 restaurant mamangda lamdam sigi inkhalak liba nupa macha amasung nupi macha singna DJ night tawkhibagi matangda haingang kendra maira paibi apunba lupna yaningda ba phongdorokpa loinana matungda asingumba thawong makha tana chatharak labadi restaurant asi matam pumbugi oina thingzengani hain akanba wafam thamlakli Manipur Press Club tang asi nungthil paumi singa unaba amada maira lup asigi auditor RK Landhoni na hai Handaki yausang kumhai gi nini amasung mangani chanbada Route 39 restaurant mamangda nupa machan kayana mayai kaba chinchak sasilaga yausang gi mingda nupi macha singda ishing laikhom haijinduna lamchat mangba yaba thawong sing chathaba adumak inkhalak liba nupi macha singi moral mangnaba restaurant asina hotnarabra haina lawdaba ngamde hairi Matungda siguma thawong chatharak labadi restaurant asi thingzingani masida thorakpa afafata daitapunamak Route 39 gi mapu amasung sililang liba singna pugadabani hairi Route 39 na tawriba se ekhoigi development nate lekai amadi samaj mangan bani haina ekhoigi lekai gi mising na yamna tuina warongna amadi masi kaman tawduna ekhoi potsi khitang correction tawbanga ngadage na khallaga lakse ba kuidabani ara iba nupa macha singduna nupi macha singsina kaman tawduna nupi macha sing treat tawge haiba se mama amo oina ngasi ekhoina urbada nungai tabaduni ko ngasi ekhoina DG haiba se yausanga mari leina de ngasi ekhoigi lekai da tawriba se lekai atai da su birau ekoi lekai da su tingjage mathangi yaksang kumai da di sigumba sina nupi macha singbo moren aduki matik manghali Jengningai oiba mongda mongnaha mamangkhre nupi mayungi miyamna nupa mayungi yum thugai ge tawrure hairi mangkhre hairiba mongnaha adudi Bisnupur ward number 3 thaunaugzam Anju atopaming chawba chahi kungani thoi apokpa bidhu haujina nambol gi oinam bazar da leiba takhelambam binoi apokpa sanatonda yum panbani hairi Anju gi mapuroiba bijoi di Dehradun da CISF ke personnel oina thabak tawbani hairi thokdok thokfam da leiramba Anju gi imung manungi miyoi singdagi fangba pawda bijoi gi mapa gi mayambana Bisnupur da ngasi ayu pung nipan tarakpa matamda Anju gi mari mata amada Anju lei laklambra haina hanglaga phone number ama piramki Anju gi mane na pirakhiba phone number aduda phone tawbada Anju thiva khangdre haina khumlaki hairi Anju mangkhre haba paw tabadagi Bisnupur miyam huptuna oina bazar da leiba bijoi gi yumda laktuna Anju puthorau haiduna irang hauki irang adu Nambol police personnel sing laktuna laksin ki Anju gi mapuraiba bijoi gi mama mapa animak Nambol police da changjarakre adubo Anju di hauzik fawba thiba khangdana leiri khoi nai sina angang che mangradi moi imunga pulap thiminasi
हाइबनेबा अनु थिलमिना द मोइना पुलिस स्टेशन द सिलेंडर तौ लेब जे करी मरम गिनो अंगांग से खर टोचर दि तौरे हाइबसे अखोय पाउदे फंगे अंगांग से था फाबगी लाओ हाइब मतम सिदबु लाक्ते अंगांग माइ नुपा से सियासेब ओय हाय देरादुन द ले हाय अनु थोल अगल आके हाय था फाबगी लाकु द माइ नुपा याव द स्लाइ मने मने मकुबोक लेदि चाक चामिना से हाइबनेबा अनु बु लाओ याद्रेबा मने मोक्सना अंगा नुपा मसा द थोल अगा लानगे खोटके हेन हाइबदे मो इमुंग लोइना सुना लेरे मे हाय अदु दो कमाइना मांगिबनो जो आई खंगौद्रे पुलिस द सिलेंडर तौ लेरे नुपी की हक हाइब हिरम असिदा नोमंग इबा वर्कशॉप अमा बिष्णुपुर डिस्ट्रिक्ट पांगथोखरे वर्कशॉप अदु यूनाइटेड एनजीडी मिशन मणिपुर की मखादा पीपल्स रिसोर्स डेवलपमेंट एसोसिएशन सिंधुना एसोसिएशन एसिग ऑफिस द पांगथोखिबनी वर्कशॉप अदु द बिष्णुपुर डिस्ट्रिक्ट की ओट कमिश्नर बिष्णुपुर वुमेन्स पुलिस स्टेशन की ओसी न रिसोर्स पर्सन ओइना सरुक याकी बिष्णुपुर की तोंगान तोंगान मफम सिंह की मियोय कयासु वर्कशॉप अदु द सरुक याकी नोंमगी ओइबा लीगल अवेयरनेस प्रोग्राम अमा ngasi कांगमोंग मंगलक कम्युनिटी हॉल द पांगथोखरे प्रोग्राम असी इम्फाल वेस्ट डिस्ट्रिक्ट लीगल सर्विस अथॉरिटी की सेंटंग मखाद कामनोंग नुपी चौखत थौरांग लुपना सिंधुना पांगथोकपनी थौरम असिगी अथोइबा मिथुंगलेन ओइखिबा ऑल मणिपुर नुपी मरुप की प्रेसिडेंट एम सखीना पामदब थौदोक थोकपदा मोब जस्टिस सागतपना अचुंबा वायल पुरकपा ngamloi mahakna makha taraduna hai leibasi वायल संगी आइन सिंग कन्ना खना नैनबा अमदी खंगमिनबा सिगुंबा अवेयरनेस असि यामना मरु ओइ हाइना फोंदोकी होजिंग असि नोमगी सानबगी पाउदा थासगी तांग कुनगमरी दगी कुनगनिपान फाउबा थाईलैंड की बैंकॉक ता पांगथोकिबा मरी सुबह इंटरनेशनल स्ट्रेट लिफ्टिंग एंड इंक्लाइन बेंच प्रेस ता मणिपुरी सानरोय सिंगना गोल्ड मेडल मंगा अमदी ब्रॉन्ज मेडल अनि लौदुना टीम इंडिया बु टॉप पोजीशन अदुमक लेहनबा ngamkhre लेबाक निपान की सानरोय चामग हमफुना वेट कैटेगरी अहुमदा चांगदमनखिबा अदुदा युम्बु ओइबा थाईलैंड ना अनिसुबा पोजीशन ताकी मणिपुर की पुष्पारानी देवी ने केजी हुमपुत्रा का निथोइदा अदुगा विद्यारानी देवी ने केजी निफुगु तरुकता गोल्ड मेडल अनि अनि अदुगा ज्ञानचांद लुवांग ना केजी हुमपुगा निथोइगी कांगलुपता गोल्ड मेडल अमा लौबा ngamki केजी हुमपुगी कांगलुपता विक्रमजित ना इंडिया की दमक ब्रॉन्ज अनि लौबा ngamki केएच निंगथेम ना लुचिंगबा मियोय मंगा की मणिपुरी की टीम ना इंडिया की मियोय निफुगु तरेट की टीम दा सरुक यारु बनी बैंकॉक की सुवर्णा भूमि इंटरनेशनल एयरपोर्ट एडिटर्स गिल्ड मणिपुर की एडिटर्स सिंग वारी शानरुतने इंडियन कंटिंजेंट की लुचिंगबा बाबुल विकास पाट्रोना नोबिसना टूर्नामेंट असिदा इंडियाना हौखिबा चाही मरी असिदा थंगना थंगना मकोकता लैबा ngamli हाइना फोंदोरखि मणिपुर टीम की लीडर केएच निंगथेमना फोंदोरपदा इंक्लाइन डिग्री दा अहोंगबा लेरम द्रबदी इंक्लाइन बेच प्रेस दा विक्रमजितना गोल्ड मेडल लौरंबा याबनी हाइ मोंगसांगाई दा लैबा डी कुमारी वुड्स टॉक्स स्कूल ना चाही खुदिंगी पांगथोकपा अनलिमिटेड चैलेंज 5 हाइना मिंगथोनबा ट्रैक अल्टीमेट चैलेंज 5 हाइना मिंगथोनबा ट्रैकिंग एक्सपीडिशन हंदक चाही की ओइना नेपाल की अनापूर्ण सर्किट चलगनी ngasi मेजर खुल दा लैबा मणिपुर प्रेस क्लब ता पाउमी सिंग उनबम दा डी कुमारीज वुड स्टॉक स्कूल की प्रिंसिपल सोराइशम सुरेंद्र चिंगलेन ना हाइकेबदा माहिरोय सिंग द एडवेंचर की वाखलोन लेहंदुना मसामो फबा तिंजंग काइजंग दब खुनाई अमा ओहेनबगी पांडमदा डी कुमारी वुड स्टॉक स्कूल की एक्स्ट्रा करिकुलम एक्टिविटीज ओइना हापतुना ट्रैकिंग एक्सपीडिशन असि चाही खुदिंगी पांगतोक्तुना लागली स्कूल असिना सिंधुना 3 लाख सुबो ओइना चथगदरबा ट्रैकिंग एक्सपीडिशन असिदा क्लास 11 अमदी 12 तमलिबा पुन्ना माहिरोय मंगा अमदी ऑफिशियल मरी यावरी ट्रैकिंग एक्सपीडिशन असि लागलिबा अप्रैल 2 दा मे अनिदगी मे की अहुम फावबा चथगदौरिबा खोंगचत असि नावरिया पाखंग लापा असेंबली कॉन्स्टिट्यूएंसी की एमएलए आरके इमो आरके आनंद क्वाकैथल अखाम लेकाइदा लैबा महाकी मयुमदगी लमथागनी अल्टीमेट चैलेंज अखोई तसेंगना इन कैरेक्टर्स मसी अखोइना एडवेंचर ने अदुगा बाय नेचर इट इज ए चैलेंज ने यामना अवाबा अखोइना इसम चंबा कनागुंबा अमदसु सत्के फंगदबा नत्रगम गमदबा सुबा अमसु तसेंगना चैलेंज अमा अखोइना मांगना थमगा मदुबा अखोइना ओवरकम तबसे मदुना अखोइ ऑब्जेक्टिव्स ने अदुगा मरुआइना छात्र सिंगदा अखोइना एडवेंचर सिगी कानाबसिदि छात्र सिंगदा अखोइना पीबनी हरलिबा नहारोन सिंगना एडवेंचर हाइबक स्पिरिट से मखोइदा डेवलप ता होलगा हारिबा स्पिरिट्सना मोगी प्रोफेशनल लाइफ अमदी मोगी कैरियर मेकिंग दा असोबो मतेंग अमा सुंग सोइदना फंगनी Taragani Super State Level 7 Aside Village Open Football da WSC Ngairangbam SYSA Sanjanbam FC Pukrambam Amadi FC Chanmingai Semi Final Chankre
Awang Khunau Youth Development Association Awang Khunau Mayale Kaina Sinduna Association Asigi Sanabungda Chatharakliba Tournament Asigi ngasi ahanba sanakiba quarter final da WSC Ngairangbamna IWSC Khumbongbu Panjel ahum amada aduga anishuba quarter final dana SYSA Sanjenbamna Hemanta FC Chajingbu Panjel amasino da maitiba pikibani Chatharakliba Tournament Asigi ahum suba quarter final da AFC Pukranbramna SCK Kodompokpi bu Panjel Mari Amada Maitiba Pikibagaloina Mari Suba quarter final dana FC Chan Bigaina AYDA Awang Khunau bu Panjel Tragom do Anida Maitiba Pibangam Kibani Thasigi Traganipandagi Haukiba Tournament Asida Team Kunga Marina Saruyari Mamang Thagi Tang Amada Tournament Asigi semi final match Animak Sanarakani Matang Thagi Tang Marida semi final match Animak Sanarakani Ahanba State Level YIGP Men's Open Volleyball Tournament VSA Moidangpok amadi Manipur Police Sports Club ani mai pakre All Manipur Volleyball Association gi mineng makada Young Illiterate Guidance Program konthogzamna Sinduna Club asigi sanabungda ngasi sanakiba ahanba league match amada VSA Moidangpok na YVA Ngairangbambu point kungamanga kun mathoi kunmanga kun amadi kun taret kunbanga da maitiba pibangam kibani tournament asigi ani shuba league ta Manipur Police Sports Club na Young Men's Development Organization Hairangoi Thongbu point kungamanga tragama thoi kungamanga tragama panamati kungamanga kungahumdoi da maitiba pikibani thasigi tang kungani pandagi haukiba tournament asida team taret na saruyari hayeng tournament asigi makha taba league match ani sanargani Kungataruk Suba Governors Cup Invitation Polo Tournament amadi Tragamanga Suba Governors Cup Women's Polo Tournament lakliba April anida Mapal Kangjebungda pangthoklagani Nupagi final da Thangmaiban Youth Polo Club amadi Chingkai Hunba Polo Club na lamba tawnaragani aduga Nupigi final dana Manipur Police Sports Club A amadi Khurai Polo Club anina sanaragani haina Manipur Horse Riding and Polo Association as chair rolamata khangalagli Manipur Cricket Association asinu dan luang sambam da leiba luang popa cricket stadium da ngasi sanakiba ahum suba MCA Plate Cricket Tournament Uripok Cricket Club mai pakre ngasi over nefu lamba tawnaduna sanakiba league match asida Uripok Cricket Club na toss ngamduna batting hana sanakiba da over kontraga manga ga ball manga da wicket taramok turaga ran cham ga humfu taruk lawbangam ki masigi pau khumda ani suba batting sanakiba RRCC Churachandpurna over kontraga manga ga ball ahum da wicket Taramak Turaga Subnagi run Chamga Nifum Mari Kak Laudana match asi run Kungani Toida Mighty Kibani. Match asi the Uripo Cricket Club ki batsman Roshan run Yankai Nipan Laudana man of the match Taki. Hayang Association as in a Sinduna Chatarak Elite Cricket Tournament ki league match Amada Champ Khagempali Amadi Youth Welfare Club Langtabal Anina Lamba Tongaragani. Manipur Veteran Cricket Association asinduna Tongbram Subol Memorial Veteran Cricket Tournament Langtabal Public Ground da mathang thagi ahum suba chayol dagi pangthokpa hauragani hairi chahi kuntraga manga mathakki cricket sanaroi singna sanagadaba tournament asigi entry fee na lupa lishing ani oibagaloinana masana asida saruk yaningba cricket club singna mathang thagi tang mapal fawda form thazilakpa yaragani haina association asigi secretary na thadrokpa cherolamata khanglali Ahom Suba MCA Plate Cricket Tournament Khetri Iril Youth Club Khetrigao Mai Pakre Tournament asigi ngasi Langtabal Cricket Ground da sanakiba league match amada Thongju Chigonglei Makong Development Club na toss ngamduna batting hana sanakiba da apiba over kuntraga manga yaudan over kuntraga matoi da ball mari da wicket taramak turaga ran cham gani funi thoi laukibani masigi paukum da ani suba batting sanakiba da Khetri Iril Youth Club Khetrigao na apiba over kuntraga manga yaudan over kuntraga mari ga ball ahum da wicket Nepal turaga ran cham gani fuhum doi laudana match asi wicket ani da mai pakibani match asida Khetri Iril Youth Club Khetrigao gi batsman Kabirna out oidana run kuntraga mari laudana man of the match taki Manipur Cricket Association asinduna chataraliba tournament asida cricket team taragom doina saruk yari hayeng sanagadaba league match amada Eastern Sporting Union Wangkhayamadi Youth Welfare Club patso anina lamba tawnargani Arab bulletin asig headline samhana mayam thamjage Sanjay Ravina gi mihat pu makata na CVI na thigat hanbiu haina chungkham taratombi na thakiba petition court na dismiss tawkre Trial gi tangkagasi da head constable Herozit na piba statement court na lawba yabagi fibam da laitre haina session judge na right takre SI Birjit Kiloi na bi RK Dolly ga laikhidraba nawpak ka mari lainei haina media na phongdokhiba report adu iumpam yaudabani haina Dolly na sengdokre
अमसोंग इंग लिसिंग अनिगा सुमना तरुक दिल्ली की जंतर मंतर दा चरा हेनबुगी खोंजंग चंगसिन की भी इरोम चनु शर्मिलाबु दिल्ली कोर्ट नमरा लेते हाइदुना थादोखै